Nisha Sabadagi Center the Tamlaki Bamioyama, Pubudagi Sire, Senaba Hum Police the Surrender Taurakre, Sil Taushin Cray. Drug Saba Panabani Haiduna, Imung Manungi Mio Singna, Haukiba Numit Humnigi Mamangda, Ulausan Rabazar Manak Laiba, Revive Drug Day Addiction Come, Rehabilitation Center the Tamlaki Bamioyama, Center Sigi Mio Singna, Pubudagi Laikidre. Togdok asida senaba miyo yahum nambol police ta surrender tawrakre hayeng court ta puthoglaga police custody remand lautharagani haire togdok adu da laikhidraba miyo yadugi mamingna Lukram Sanjoy chahi kuntragani thoya pokpa Ragumani Kawe Imphal West ke foizing awang lekai dagi ne ngaha numidang pung mapan lom taba matamda masa ngamdre haiduna center gi miyo singna nambol da laiba Sayol Hospital da pukhalakhe adubu hospital gi doctor na sire haina confirm tawkhe togdok asigi matang da laikhidraba ge pokminaba machanupe Lukram ina khunbi Elias Bembem na phongdorokibada mahaki mabung ningthawase haukiba me kuntraga mathoida Revive Drug Day Addiction Cum Rehabilitation Center asida thamkibane adubung hanumidang pung 10 rom tabada center dagi imung manunggi miyoi singda ningthaw laitre haina pau pirakhe mahaki mabung asi center gi miyoi singna yamna thina phubudagi sikhibane laikhidraba mahaki mabunggi hakchanggi mafam kayada tamthina phubagi dakpham kayasu leiramkhe misi asi yaningde Nisha Chaba Singh Fana Baiduna Rehabilitation Center da Thamlaga Asumna Tamthina Pubudagi Siba Si Pende Thawong asida Rehabilitation Center da Kanamata Thamning Laroi Kari Maram Gidamak Mahapu Puraga Hatkivano Hidamasigi Matang da Marile Nabo Authority na Center Sigi Matakta Midyang Changduna Masida Senariba Miyoy Singh Ain Githongda Matik Chaba Dande PB Yuhaike Amaromda Misi Asiga Marile Nina Center Sigi Staff Ahum Nambol Police da Surrender Taurakpadagi Police na Fare Paraba makoy ahum adude foizing awang laikai dage waroi fam Jagat Chandra chahi kuntraga mathoy apokpa ibot chauba Kwakaithel Ningthem Kol dage Laifrakpam Premananda chahi kuntraga mapan apokpa Polendro amasung Kurai Kongpal Chingangbam laikai dage Takhel Mayuk Tengku chahi kuntraga nithoy apokpa laikhidraba Deven Kawe makoy ahumag ngasi korta puthokani haire misi asigi matangda foizing awang laikai da laiba community hall amada miyam gi oiba mifama mapangthoktuna Committee Against the Custodial Death of Sanjoy Kauba JSC ama semkhre JSC asigi convener Naukshekpam Singajit na phongdoro kibagi matungin na laikhidraba miyo asigi matangda aseng balanglalang jel phangdriba phauba amade senaba singi matakta matik saba action laukhatri bhaubade asiba hakchang asi laukhiroi loina na imung manung na Sayol Hospital da chatluba matamda asiba hakchang oina thengnaba asi yamna pende misi asi imung manung da pau piraktringai pung kharagi mamangda sibo oigani haibagi thajaba lai haike Nakalamaromda Togdok asigi pau pangbadagi Drug Users Federation for Human Rights and Justice amadi Committee on Suitable Guideline for Non-Funded Private Rehab Center Kauba NGO ani na center asida ngarang anganba yuktagi laktuna yengsinba amadi thizin humjin bagi thabak sathakre makoy na center asida lakpa matamda miyoy tarete hana na center asidagi discharge tawramba thengnakhe amadi center asida lairamba client miyoy mangade makoy gi imung manunggi miyoy sing kauduna sinakre Loina na rehab center asibu matam pumbugi oina thonglon sinanaba center asigi premises sing ase sil toksin kray amadi asigumba non-funded private center asibu chalaidam liba miyoy sing asigi mathakta chapsaba action sing laukhanaba formal complaint amasung Nambol Police Station da file Touragani thogdok thokpham dagi phangba pawgi likhun matung inade tamthiraba crime asida center asigi chief functionary staff amasung after care patient yauna punna miyoy nipan senai Togdok adu da senariba miyoy sing adudi Kurai Tensit Rotagi Chief Functionary Takhel Mayum Tinku Sangai Prodagi Chief Functionary Laiprakpam Premananda Tera Makhongdagi Staff Warakpam Theko Sambraidagi Visiting Client Sanjenbam Joges Ningombam Thongjaudagi After Care Thiami Aifaba Apokpa Santi Singjamay Oinam Thingeldagi After Care Puyam David Apokpa Premananda Samra mamang laikai dagi after care Naurem Sanjit Apokpa Sanjoy amasung Langthawal Thong ahan bidagi after care Kangbam Singkhai Apokpi Premita Devini haire June 3 ki ayuk pung 3 dagi Imphal-Moreh Lambida Indefinite Blockade Touragani Kumja 2016 da Tengnopal District semlakpadagi hawjik phawbagi oina sahi 3 ki manungda district asigi deputy commissioner mapanlak transfer tawre haiba wafam dagi Cookie Student Organization KSO Tengnopal District ke President Thangboy Ludimna ngarang thadorok pachero lamada asigumba Manipur lai ngaki thawong asigi mayokta sangsilaktuna handakta district asigi deputy commissioner bu amukha na transfer tawrok liba se numit ninigi manungda handoktra badi tha asigi taruk ke ayuk pung taruk tage Imphal-Moreh Lambida matam kaktaba economic blockade ke khongjang chatharagani haide
ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯌꯥꯝꯅ ꯇꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯇ꯭ꯔꯥꯟꯁꯐꯔ ꯑꯃꯁꯨꯡ ꯄꯣꯁꯇꯤꯡ ꯇꯧꯔꯛꯄꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯈꯨꯔꯧ ꯊꯥꯡꯍꯟꯗꯨꯅ ꯊꯣꯛꯍꯜꯂꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯌꯥꯝꯅ ꯇꯣꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯄꯒꯤ ꯃꯥꯌꯣꯛꯇ ꯃꯃꯥꯡꯒꯤ ꯆꯍꯤ 2021ꯒꯤ ꯑꯣꯛꯇꯣꯕꯔ 25ꯗ ꯒꯚꯔꯅꯔ ꯂꯥ ꯒꯅꯦꯁꯟꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯥꯛꯈꯤꯕꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯁꯨ ꯄꯤꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯇꯦꯡꯅꯧꯄꯜ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯆꯤꯞꯁꯤꯡ ꯑꯃꯁꯨꯡ CSOꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯕ ꯃꯤꯐꯝ ꯑꯃꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯌꯥꯝꯅ ꯇꯣꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯒꯤ ꯃꯇꯥꯡꯗꯁꯨ ꯃꯔꯤꯛ ꯆꯨꯝꯅ ꯈꯪꯍꯟꯈ꯭ꯔꯕꯅꯤ ꯍꯥꯏꯔꯦ꯫ ꯑꯗꯨꯒ ꯃꯃꯥꯡ ꯊꯥꯒꯤ 31ꯗ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯅꯨꯃꯤꯠꯇꯨꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯅ ꯍꯛꯊꯦꯡꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯊꯧꯔꯝꯗꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ KSO ꯑꯃꯁꯨꯡ ꯀꯨꯀꯤ ꯆꯤꯞꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯁꯤꯕꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯅ ꯃꯥꯌꯣꯛꯅꯍꯜꯂꯛꯄ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯐꯥꯎꯕ ꯄꯤꯁꯤꯟꯕꯒ ꯂꯣꯏꯅꯅ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯪꯍꯟꯈ꯭ꯔꯕ ꯐꯥꯎꯕꯗ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯊꯣꯔꯛꯄ ꯑꯣꯔꯗꯔ ꯑꯃꯅ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯕꯨ ꯑꯃꯨꯛ ꯍꯟꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯝꯅꯅ ꯇꯧꯕ ꯑꯃꯁꯨꯡ ꯊꯧꯁꯥꯗꯕꯒꯤ ꯐꯤꯚꯝ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯗꯨꯅ ꯃꯃꯥꯡ ꯊꯥꯒꯤ 31ꯗ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔꯗ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯕꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯍꯟꯗꯣꯛꯇ꯭ꯔꯕꯗꯤ ꯍꯥꯏꯔꯤꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯑꯁꯤ ꯃꯇꯝ ꯀꯛꯇꯅ ꯆꯠꯊꯔꯒꯅꯤ ꯍꯥꯏꯔꯦ꯫ ꯇꯦꯡꯀꯔ ꯗ꯭राꯏꯚꯔꯁꯤꯡꯒꯤ ꯁ꯭ꯇ꯭ꯔꯥꯏꯛꯅ ꯃꯅꯤꯄꯨꯔꯗ ꯈꯨꯠꯁꯦꯝꯒꯤ ꯄꯦꯇ꯭ꯔꯣꯜ ꯗꯤꯖꯜ ꯇꯥꯡꯍꯟꯗꯧꯔꯦ꯫ ꯗ꯭राꯏꯚꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯉꯁꯤꯗꯒꯤ ꯗꯤꯄꯣꯠꯇꯒꯤ ꯊꯥꯎ ꯆꯤꯡꯊꯣꯛꯄꯁꯨ ꯂꯦꯞꯀꯗꯧꯔꯦ꯫ ꯏꯝꯐꯥꯜ ꯃꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟ ꯑꯃꯁꯨꯡ ꯑꯇꯩ ꯃꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯁꯤꯡꯅ ꯄꯦꯇ꯭ꯔꯣꯂꯤꯌꯝꯒꯤ ꯄꯣꯠꯊꯣꯛ ꯄꯨꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯃꯁꯨꯡ LPG ꯄꯨꯔꯤꯕ ꯕꯂꯦꯠ ꯇꯦꯡꯀꯔꯁꯤꯡꯗ ꯂꯧꯔꯤꯕ ꯇꯣꯜ ꯇꯦꯛꯁ ꯑꯁꯤ ꯀꯣꯝꯊꯣꯛꯄꯤꯅꯕ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯊꯥꯎ ꯆꯤꯡꯕ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯈꯨꯠꯁꯦꯝꯒꯤ ꯊꯥꯎ ꯇꯥꯡꯕ ꯊꯣꯛꯍꯜꯂꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯂꯦ꯫ ꯍꯧꯈꯤꯕ ꯃꯦ 18ꯗꯒꯤ ꯍꯧꯗꯨꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛ ꯗ꯭राꯏꯚꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯤꯡ ꯇꯥꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯖꯪ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯊꯥꯎꯒꯤ ꯁ꯭ꯇꯣꯛꯀꯤ ꯐꯤꯚꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯤꯜꯍꯜꯂꯦ ꯍꯥꯏꯔꯦ꯫ ꯃꯥꯂꯣꯝꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯟ ꯑꯣꯏꯜ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯗꯤꯄꯣꯠꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯔꯛꯂꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁ ꯗ꯭राꯏꯚꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯈꯣꯡꯖꯪ ꯑꯁꯤꯅ ꯊꯥꯎ ꯄꯨꯁꯤꯜꯂꯛꯄ ꯂꯦꯞꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄꯦꯇ꯭ꯔꯣꯜꯒꯤ ꯁ꯭ꯇꯣꯛ ꯑꯁꯤ ꯅꯨꯃꯤꯠ 12ꯅꯤꯔꯣꯝ ꯈꯛꯇꯃꯛ ꯁꯤꯖꯤꯟꯅꯅꯕ ꯑꯗꯨꯒ ꯍꯥꯏ ꯁ꯭ꯄꯤꯗ ꯗꯤꯖꯜꯒꯤꯅ ꯅꯨꯃꯤꯠ 16ꯅꯤ ꯈꯛ ꯁꯤꯖꯤꯟꯅꯅꯕ ꯀꯣꯟꯅꯅꯕ ꯁ꯭ꯇꯣꯛ ꯂꯩꯔꯤ ꯍꯥꯏꯔꯦ꯫ ꯏꯟꯗꯤꯌꯟ ꯑꯣꯏꯜ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯃꯥꯂꯣꯝꯗ ꯂꯩꯔꯤꯕ ꯗꯤꯄꯣꯠ ꯑꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯥꯏ ꯃꯦ 18ꯗꯒꯤ ꯍꯧꯗꯨꯅ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁ ꯗ꯭राꯏꯚꯔꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯕ ꯑꯁꯤꯅ ꯊꯥꯎ ꯊꯥꯗꯕ ꯆꯌꯣꯜ ꯑꯃ ꯐꯥꯔꯛꯂꯦ꯫ ꯗꯤꯄꯣꯠꯇꯒꯤ ꯊꯥꯎ ꯆꯤꯡꯊꯣꯛꯄꯗꯤ ꯂꯦꯞꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯦꯞꯇꯕ ꯑꯗꯨꯒ ꯄꯨꯁꯤꯜꯂꯛꯅꯕ ꯄꯥꯝꯕꯩ ꯑꯇꯩ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯣꯛꯇ ꯆꯥꯎꯅ ꯆꯩꯊꯦꯡ ꯅꯪꯂꯦ꯫ ꯈꯣꯡꯖꯪ ꯑꯁꯤ ꯃꯈꯥ ꯆꯠꯊꯔꯕꯗꯤ ꯊꯥꯎꯒꯤ ꯁ꯭ꯇꯣꯛ ꯀꯪꯂꯛꯄ ꯌꯥꯏ꯫ ꯑꯃꯔꯣꯝꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛ ꯗ꯭राꯏꯚꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯃꯦ 18ꯗꯒꯤ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨ ꯉꯔꯥꯡ ꯄꯨꯡ ꯈꯔ ꯍꯟꯗꯣꯛꯂꯨꯔꯕ ꯃꯇꯨꯡꯗ ꯂꯩꯉꯥꯛꯅ ꯊꯣꯛꯄ ꯑꯣꯔꯗꯔ ꯃꯑꯣꯡ ꯆꯨꯝꯗꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯈ꯭ꯔꯦ꯫ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯃꯆꯤꯟ ꯆꯠꯄ ꯑꯃꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯉꯔꯥꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯃꯥꯡꯗ ꯃꯤꯅꯤꯁꯇꯔ ꯃꯥꯍꯨꯠ ꯋꯥꯏ ꯈꯦꯝꯆꯥꯟꯒꯤ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯎꯅꯔꯨꯕꯗ ꯇꯣꯜ ꯇꯦꯛꯁ ꯑꯁꯤ ꯂꯧꯔꯔꯣꯏ, ꯃꯍꯨꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯂꯒꯅꯤ, ꯃꯔꯝ ꯑꯁꯤꯅ ꯈꯣꯡꯖꯪ ꯍꯟꯗꯣꯛꯅꯕ ꯈꯪꯍꯜꯂꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯉꯔꯥꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗꯒꯤ ꯍꯧꯗꯨꯅ ꯈꯣꯡꯖꯪ ꯍꯟꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯄꯥꯟ ꯂꯝꯗ ꯊꯥꯎ ꯆꯤꯡꯕ ꯆꯠꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅꯆꯤꯡꯕ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯉꯁꯤ ꯊꯥꯡꯖ ꯑꯣꯏꯔꯕꯁꯨ ꯊꯥꯎ ꯆꯤꯡꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯎ ꯊꯥꯕ ꯆꯠꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯇꯣꯜ ꯇꯦꯛꯁ ꯍꯥꯡꯂꯤꯕꯁꯤꯡꯅ ꯇꯦꯡꯀꯔꯗꯒꯤ ꯁꯦꯜ ꯑꯗꯨꯃꯛ ꯂꯧꯕ ꯂꯣꯏꯅꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯆꯦ ꯊꯣꯔꯛꯄ ꯃꯇꯝꯗ ꯏꯝꯐꯥꯜ ꯃꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯃꯅꯨꯡ ꯈꯛꯇꯃꯛ ꯇꯣꯜ ꯇꯦꯛꯁꯀꯤ ꯂꯧꯔꯤꯕ ꯁꯦꯟꯐꯝ ꯂꯧꯗꯕꯒꯤ ꯃꯑꯣꯡꯗ ꯊꯣꯔꯛꯄꯗꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯂꯨꯔꯕ ꯗ꯭राꯏꯚꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯁꯥꯎꯕ ꯍꯦꯟꯒꯠꯍꯟꯕꯒ ꯂꯣꯏꯅꯅ ꯉꯁꯤꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯅꯕ ꯂꯦꯞꯅꯈꯤꯕꯅꯤ꯫ ꯗ꯭राꯏꯚꯔꯁꯤꯡꯒꯤ ꯗꯤꯃꯥꯟꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯈꯨꯗꯤꯡꯃꯛꯇ ꯂꯧꯔꯤꯕ ꯇꯣꯜ ꯇꯦꯛꯁꯁꯤꯡ ꯑꯁꯤ ꯀꯣꯝꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯍꯥꯟꯅ ꯊꯥꯎ ꯂꯧꯕ ꯆꯠꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁ꯭ꯀꯣꯔꯠ ꯄꯤꯕꯤꯅꯕ ꯍꯥꯏꯔꯨꯕ ꯆꯦꯔꯣꯜꯁꯤꯡ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯃꯄꯥꯟꯗꯒꯤ ꯊꯥꯎ ꯆꯤꯡꯁꯤꯜꯂꯛꯄ ꯂꯦꯞꯄꯗ ꯅꯠꯇꯅ ꯃꯥꯂꯣꯝꯗ ꯂꯩꯔꯤꯕ ꯑꯣꯏꯜ ꯗꯤꯄꯣꯠꯇꯒꯤ ꯑꯣꯏꯜ ꯄꯝꯞꯁꯤꯡꯗ ꯊꯥꯎ ꯊꯥꯕ ꯑꯃꯁꯨꯡ ꯁꯦꯛꯃꯥꯏꯗ ꯂꯩꯕ LPG ꯕꯣꯇꯂꯤꯡ ꯄ꯭ꯂꯥꯟꯗ ꯒ꯭ꯌꯥꯁ ꯊꯥꯗꯕ ꯑꯃꯁꯨꯡ ꯄ꯭ꯂꯥꯟ ꯃꯅꯨꯡꯗꯒꯤ LPG ꯂꯧꯊꯣꯛꯅꯕ ꯒꯥꯔꯤ ꯆꯪꯕꯁꯨ ꯑꯊꯤꯡꯕ ꯊꯝꯂꯒꯅꯤ ꯍꯥꯏꯔꯦ꯫ ꯃꯈꯣꯏꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯁꯤꯡꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯦ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫